ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗ ꯍꯦꯟ ꯄꯝ ꯍꯨꯠꯅꯕ ꯊꯝꯕ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯄꯥꯟꯕꯗꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯈ꯭ꯔꯦ ꯑꯃꯗꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯈꯨꯜ ꯑꯁꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯈꯨꯜ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯉꯥꯛꯂꯒ ꯂꯩꯕ ꯅꯠꯇꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤ ꯈꯨꯜ ꯊꯪꯅꯕ ꯂꯩꯕ ꯆꯥꯡꯁꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯛꯂꯒ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯀꯥꯞꯁꯤꯜꯂꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯑꯗꯨꯕꯨ 19 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯃꯥꯟꯗꯤꯡ ꯀꯣꯂꯣꯅꯦꯜ ꯑꯣꯏꯅꯥꯝ ꯑꯀꯥꯁꯅ ꯃꯩꯇꯩ ꯂꯥꯜꯍꯧꯕ ꯂꯩꯕ ꯌꯥꯅꯕ ꯃꯩꯇꯩꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯍꯥꯏꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯩꯇꯩ ꯂꯥꯜꯍꯧꯕꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯣꯏꯔꯕꯗꯤ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯃꯃꯥꯡꯗꯁꯨ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯩꯇꯩꯅ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ 19 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯁꯤꯁꯨ ꯀꯨꯀꯤꯁꯤꯡꯒ ꯃꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯩꯇꯩ ꯂꯩꯍꯟꯗꯅꯕ ꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕꯁꯤꯡ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯥꯛꯄꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈꯤꯕ ꯑꯁꯤ 19 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯁꯤꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯁꯥꯟꯇꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯟꯇ꯭ꯔꯤ ꯇꯥꯔꯒ ꯑꯩ ꯉꯁꯤ ꯂꯩꯖꯕꯅꯤ꯫ ꯑꯗꯣ ꯅꯣꯡꯃꯩꯁꯦ ꯄꯨꯡ 12:05 ꯑꯗꯨꯋꯥꯏ ꯇꯥꯕ ꯑꯗꯨꯋꯥꯏꯗꯨꯗ 12:05 ꯇꯥꯗꯧ ꯋꯥꯠꯂꯤꯕ ꯍꯥꯏꯇꯥꯔꯦ꯫ 12 ꯇꯥꯗꯧ ꯋꯥꯠꯂꯤꯉꯩꯁꯤꯗ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄ ꯍꯧꯔꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯁꯥꯏꯠꯁꯤꯗꯒꯤ ꯀꯥꯞꯄꯦ, ꯆꯪꯁꯥꯡꯒ ꯇꯥꯏꯅꯕꯗꯒꯤ ꯀꯥꯞꯄꯒ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄ ꯑꯩ ꯃꯌꯥꯝꯁꯦ ꯍꯧꯗꯣꯛꯑꯦ, ꯍꯧꯒꯠꯂꯣꯅ꯫ ꯑꯗꯩ ꯃꯌꯥꯝꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ, ꯃꯌꯥꯝ ꯇꯥꯅꯗ꯭ꯔꯦ꯫ ꯃꯌꯥꯡ ꯑꯃ ꯒꯥꯔꯤ ꯇꯨꯝꯃꯤꯕ ꯃꯌꯥꯡꯁꯤꯗ ꯀꯥꯞꯁꯤꯜꯂꯝꯃꯦ꯫ ꯅꯣꯡꯃꯩ ꯃꯈꯨꯟ 4-5 ꯇꯥꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯌꯥ ꯌꯥꯝ ꯅꯛꯅ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯑꯦ ꯃꯣꯏꯁꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯩꯈꯣꯏꯁꯤ ꯈꯨꯠꯂꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯆꯦꯜꯂꯦ꯫ ꯆꯦꯜꯂꯀꯥꯟꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯜꯇꯥ ꯃꯩꯇꯩꯅ ꯀꯥꯞꯄꯅꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ꯫ ꯃꯁꯦ ꯃꯩꯇꯩ ꯂꯥꯜꯍꯧꯕ ꯂꯩ ꯌꯥꯅꯕꯅꯦꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯂꯥꯜꯍꯧꯕꯅ ꯀꯥꯞꯄ ꯑꯣꯏꯔꯒꯁꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯀꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯤꯅꯣ, ꯑꯩꯈꯣꯏꯁꯦ ꯂꯩꯍꯟꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯤ꯫ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯑꯩꯈꯣꯏ ꯁꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯊꯝꯅꯤꯡꯉꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅꯗꯤ ꯃꯩꯇꯩꯒꯤ ꯀꯥꯞꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯒ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤꯄꯨꯔꯁꯤꯗ ꯂꯥꯜꯍꯧꯕ ꯂꯩꯅꯕꯅꯤ, ꯌꯥꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯄꯤꯕꯤꯔꯦ꯫ ꯃꯁꯤ ꯄꯥꯝꯗꯦ꯫ ꯃꯁꯤ ꯂꯥꯜꯍꯧꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯅꯨꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤꯄꯨꯔꯗ ꯀꯥꯞꯁꯤꯟꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯡꯅ ꯃꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯃꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤ ꯊꯧꯗꯣꯛꯁꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯃ ꯀꯥꯞꯄꯒ ꯑꯩ ꯏꯁꯥꯃꯛ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯞꯄꯅꯦꯅ꯫ ꯁꯨꯡꯀꯥꯞ ꯀꯥꯞꯇꯕ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯁꯥꯟꯇꯤꯄꯨꯔꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯀꯨꯀꯤꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯂꯩꯍꯟꯗꯅꯕꯒꯤ ꯃꯑꯣꯡ ꯁꯖꯦꯁꯟ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯉꯁꯥꯏ ꯀꯥꯞꯄꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯡꯃꯩ ꯂꯦꯞꯈ꯭ꯔꯦ ꯀꯥꯞꯄ꯫ ꯍꯥꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯥꯛꯑꯁꯨ ꯃꯣꯏ ꯀꯥꯞꯄꯣꯗꯅ ꯀꯥꯞꯄꯗꯣ, ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯥꯛꯀꯗꯤ ꯀꯥꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯨꯡ 10-11 ꯇꯥꯕꯗꯩꯗ ꯑꯩꯈꯣꯏ ꯇꯨꯝꯃꯦ꯫ ꯇꯨꯝꯕꯗꯨꯗ ꯃꯣꯏ ꯅꯣꯡꯃꯩ ꯔꯥꯎꯟ 3 ꯀꯥꯞꯄꯦ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯌꯥꯟꯊꯣꯛꯄ ꯑꯅꯧꯕ ꯌꯥꯟꯐꯝꯗꯨꯗꯒꯤ ꯀꯥꯞꯄꯛꯄꯅꯦ ꯃꯣꯏꯅ꯫ ꯃꯔꯣ ꯂꯣꯟꯅꯔꯒ ꯀꯥꯞꯄꯛꯏ ꯃꯣꯏ꯫ ꯃꯔꯣ ꯂꯣꯜꯂꯤꯁꯦ ꯀꯨꯀꯤꯒꯤ ꯂꯣꯜꯂ? ꯀꯨꯀꯤꯅꯤ꯫ ꯀꯨꯀꯤ ꯃꯔꯣ ꯂꯣꯟꯅ ꯀꯥꯞꯄꯦ꯫ ꯑꯗꯒꯤ ꯃꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯑꯦ꯫ ꯑꯗꯒꯤ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯀꯥꯞꯊꯔꯛꯑꯦ꯫ ꯁꯦꯀꯦꯟ ꯃꯣꯏꯗ ꯑꯩꯈꯣꯏ ꯆꯦꯜꯂꯝꯗꯦ꯫ ꯑꯗꯩ ꯂꯥꯁ 2ꯔꯛ ꯁꯨꯕꯗ ꯆꯦꯜꯂꯛꯑꯦ꯫ 3 ꯁꯨꯕꯗ ꯑꯩꯈꯣꯏ ꯃꯈꯥ ꯂꯧꯕꯨꯛꯇ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯁꯪꯉꯒ ꯂꯩꯔꯕꯅꯦꯕ ꯑꯗꯨꯝ꯫ ꯑꯗꯨ ꯆꯦꯟꯊꯔꯛꯏꯁꯦ ꯃꯤ ꯀꯌꯥꯃꯨꯛꯅꯣ ꯆꯦꯟꯊꯔꯛꯏꯁꯦ? ꯑꯩꯈꯣꯏ 3 ꯑꯩꯈꯣꯏ ꯃꯤ 4꯫ ꯑꯩꯈꯣꯏ 4 ꯄꯨꯂꯞ ꯆꯦꯟꯊꯔꯛꯑꯦ꯫ ꯔꯥꯇꯣꯟꯅꯦ, ꯌꯥꯡꯅꯦ, ꯑꯗꯒꯤ ꯅꯥꯎꯆꯥꯅꯦ, ꯑꯍꯟꯅꯦ, ꯑꯗꯩ ꯃꯌꯥꯡ ꯈꯔꯒ ꯃꯣꯏ ꯂꯩꯍꯧꯔꯦ꯫ ꯑꯥꯗ ꯂꯩꯍꯧꯔꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯀꯥꯏ ꯍꯥꯏꯕꯅꯤ꯫ ꯒꯥꯔꯤꯁꯨ ꯀꯥꯏ ꯍꯥꯏꯕꯅꯤ꯫ ꯒꯥꯔꯤ ꯊꯣꯝꯖꯤꯜꯂꯛꯄꯩ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯄꯕꯨ ꯒꯥꯔꯤ ꯀꯥꯏ꯫ ꯃꯤꯇꯩ ꯀꯥꯞꯇꯦ ꯀꯗꯥꯏ ꯃꯤꯇꯩ ꯌꯥꯎꯗꯦ꯫ ꯀꯨꯀꯤ ꯃꯔꯣꯟꯗ ꯉꯥꯡꯅꯔꯒ ꯃꯣꯏ ꯀꯥꯞꯅꯔꯛꯄꯅꯦꯕ꯫ ꯆꯤꯡꯌꯥꯡꯗꯒꯤ ꯃꯔꯣ ꯂꯣꯜꯂ ꯀꯥꯞꯄꯛꯑꯦꯕ꯫ ꯃꯔꯣꯟꯁꯦ ꯃꯣꯏ ꯃꯔꯣꯟꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯒꯤ ꯀꯨꯀꯤ ꯃꯔꯣꯟꯒꯤ ꯍꯪꯒꯅꯨ, ꯈꯪꯗꯦ꯫ ꯂꯣꯟꯕ ꯀꯨꯀꯤ ꯃꯔꯣꯟ ꯂꯣꯟꯕꯗꯤ ꯒꯥꯔꯤꯁꯨ ꯍꯧꯖꯤꯛꯁꯨ ꯂꯩꯍꯧꯔꯤ꯫ ꯒꯥꯔꯤ 2ꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯄꯝ ꯍꯨꯠꯄꯩ ꯒꯥꯔꯤꯗꯣ, ꯃꯦꯆꯤꯟꯗꯣ, ꯑꯗꯣ 2ꯅꯦꯕ꯫ ꯑꯗꯨꯁꯨ ꯀꯥꯏꯗꯅ ꯇꯧꯍꯧꯔꯤ꯫